Akashvani Imphal Wahengbam Rajesh na pau pajari. Headquarters Assam Rifles South ki Inspector General ki pham Major General Gaurav Sharma Shaurya Chakra Sena Medal na ngasidagi pukre. Mahang Assam Rifles South ki tarahumdoi suba Inspector General oire. Mamangda AR South ki Inspector General oiramba Major General Rabrup Singh digi nauna pham pugudriba Major General Gaurav Sharma da thabak sinabagi thauram ama ngasi pangthokki. Assam Rifles Thawalgi Maira Pai Bising Patsugi Ward Member Singjamagi Social Media Influencer Sing Lilongi Naha Sing Amadi Raijasigi Kulgi Kulakpa Amadi Jati Kangrup Singi Mioi Singa Unakre Unaba Sina Jati Kangrup Singa Assam Rifles ka Lainariba Mari Hena Chesin Hanabani Hari Amarumda Assam Rifles Sinduna ngasi numit tara mangani gi oiba National Integration Tour ama Kakching Jilagi Palel Garrison digi lamthakre Maduda Palel amadi manak nakpasingdagi nupa tara humdoi amasung nupi tara yauna Assam Rifles ki person singaloina Ahmedabad, Delhi, Shillong amadi Dimapur gi mafam kaya da satkani khongsat adugi saruk ama oina makoina leibak asigi luchingba kaya gasu unagani hari Directorate of Education S na sinduna Raijathaki School Sports Meet Lisingani Kuntaruk Hengdagi Kuman Lampak Sports Complex ki Man Stadium da Horgani Tauramadu Education S ki Director NG Bogendro Maitena Ningthi Jarba Mars Party Contingent Singi Salami Okani Kuntra Mari Suba State Taekwondo Championship Hayengdagi Kuman Lampak Indoor Stadium da Horgani All Manipur Taekwondo Association na sinba Taurangi Hogdokpa Numita Youth Affairs and Sports ki Secretary Naurem Pravin Youth Affairs and Sports ki Director Dr. Mayengbam Beto na singba Saruk Yagani Numit nini ki Malaysia Kongsata ngasi leibak aduda thungkiba Pradhan Mantri Narendra Modi bu mafam adugi miyamna taramna okki Kuala Lumpur da pangtokpa thorum amada mafam aduda leiba Bharat Masa Singda wa ngangladuna Shri Modi hai Bharat amasung Malaysia gi marakta mi amaga gi marakta achetpa mari leinai Indian diaspora asina leibak anibu samnahanbagi ahingba thong ama oiri Shri Modi hai Bharat ki IT company chama hena Malaysia da chalairi masina mioi lising kaya thabak piri Shri Modi hai Bharat ki digital payment platform UPI Malaysia da athuba matam da hogdolgani Pradhan Mantri ki khongchat manungda leibak ani gi mari nahongna na yengsinbaga loinana yana waror kaya sahi taunaraba yai Kendra gi Haksel amasung yaifa yumbal mantri JP Nadda na hari leibak asta All India Institute of Medical Sciences AIMS taruk leirambadagi haujikti kulhumdoida hengatuna leibak sinba thungbada malem thaki healthcare institution gi mapangal leiba network ama sengatpa ngamlakli Faridabad pangthokpa mahiloisang amagi convocation da saruk yaraduna mantri hai Bharat da TB laina gi sang malem gi thak ka yengnarubada saruk Anigi sang da hantarakpa asida World Health Organization na thagatpa phongdorakli Kendra gi Commerce amasung Industry Mantri Piyush Goyal na hari India US Interim Trade Agreement gi makhada Bharat gi thadokpa polam singda lauramba reciprocal tariff chada yangkai oiramba du chada tarani panda hantare New Delhi da India US ki apunba warul gi matang da paumi singda wangang da Shri Goyal na hai Bharat ka yumlo nariba leibak China Pakistan, Bangladesh, amasung Vietnam ga yengnarubada Bharat ki tarif asi hantari. Mangnai yana warol asina law singo amasung dairy sector, maru marang, cha, coffee, cashew nut, chestnut, avocado, lafoi, hainaw, kiwi, amasung awathabida zero duty lawragani. Mantri hai yana warol asi leibak anigi mipung khudimang na taram na ogli. Shri Goyal hai Bharat amasung US ki bilateral trade asi lagliba matam khara asida lupa koti lag nifu manga yaunaba sarkar na pandam thamli Chhattisgarh ki Bastar division ki Bijapur amasung Sukma jila da ngasi Maoist yangkhai mathoi sarkar da changjarakre hairiba Maoist sing asi phaba natraga pawbiba ngambada lupa koti ama lakh humpu mathoi mana pigani haina laukthokraba mioi singni Bijapur jila da Maoist humpu hinsa thadoktuna mahausa ki punsida changnaba phirep lauki changjak rakhaba singi manungda nupi Maoist kun yauri makhoi sing asi phaba da lupa lakh marfu manga pigani haina laukthokrabani Amaromda Sukma jila da Maoist kun mathoi changjarakre makhoi sing asi phaba da lupa lakh humbudra taruk pigani haina laukthokraba singni makhoina changjarakpa matamda AK-47 rifle SLR amasung barrel grenade launcher yauna kulai kamarum loina rakhi Bharat amasung Sri Lanka na yumbu oiduna ICC Men's T20 World Cup ngasti haukre ngasi Sri Lanka da sanekba match amada Pakistan na Netherlands pu wicket taruk ta thoiki
Hauzik Mumbai gi Wankhare Stadium da Bharat amasung United States sanari hana betting tawkiba Bharatna apiba over the wicket mapan turga ran chamo humfu mathoi lauki. Paulo Jare.